मरुइबा पाउ लमता थांगजगी थौरम ngasi लेकाई लेकाई दा पाक सन्ना पांगथोंगनख्रे खुरमजरी ISTV की पाउ मीटिंग ताबिरबे सिंह कृष्ण कुमारी तराम नोक्चरी हौजिक पाउ संदोंना पिजरी ngasi asi lamta thagi ahanba thangja oibna mamangaidagi channarakhlaba tinmu laimusingda saroi khangbagi thoram lekai lekai da pangthoknakre tongan tongan ba lekai da leiriba imai bensingna saroi khangbagi thoram lambi sorokta thoktuna pangthoknaki panbe abadi chahi amagi ahanba lamta thangja asi miyoiba oiba aikoi tinmu laimudagi ngakthokuna punsi nungsangna hingnaba thainadagi pangthokuna lakpa thoram amani ni lamtagi ahanba thangja dumisida agimpali hudom lekai gi nasana na ikoi khuding mangna imu phataba laimu phataba lai saroi humphuma pangi mafamda ngamjaba hairang lairang sing hawai duk maira kasaduna misi mina yawan bigado asi thong tingbiramu asang thong hangbiramu haidana akoi meyamna urumjari aduga loino lenana Manipur da thoiba irang je nemda anbidana ingna santi oina pan baleba ama ohenbiro nana koina soi gibalan giba yaroga su bijibina pinana net giba thengiba yaroga su nasana naini khalaga ngapiu ahal laman singna thaina dagi hoduna maming thonduna thamlamnaba wabugai lamkhai bazar asi wabugai lamkhai bazar haina register tawduna thambiram bani haina wabugai lamkhai bazar board ki chairman asigi wabugai lamkhai da leiba office ta pangthokpa pawgi mifam amada haikre sajau namakha taraduna wabugai lamkhai bazar asi 1973 aduwai dagi hoduna kaithel asi lingnana ba lamdam asigi akoibada leiriba kunsing dagi ahal kharana kanna honaduna 1976 dagi kaithel asi saba horaki ahal laman singna register tawduna thamlamba maming asi hongdok hongjin tawkiba matamda mamangda bazar board asina pikiba certificate sing yauna tongan tongan ba hiram kayada akai ba kaya lakani hairiba lam asisu bazar board ki mingda hauzik leibani maram aduna kaithel asigi ming onba bazar board ki maikadigi pamde haiki paugi mifamatuda wabugai lamkhai bazar board ki secretary mayengbam nodia chana hauzik leiriba kaithel asi wabugai leirak achobadagi moirang them nimaida dan tobugumna sel mantingna dana chahi ahum changna paisa khara khara pituna kaithel asi lingkhat kibani 1993 da kaithel asi register toduna leiraba matungda sorok ki nakyata leiriba state lane gi saruk asi bazar board na sorok na chauthokpagi saruk khara khaklamduna aremba lamsing adu jamabandi pata oina semduna lei pata semlakpa matamduda lenga ki tawfam thokpa revenue tax piri premium na chingba thiri haiki mahakna makha taraduna matamduki wabugai lamkhai bazar board na dukan phamningba masa masa gi mingda fit tarani thoi khakki marakta khoi bazar board ki wakhandadi wagai lamkhai bazar si khoina resa tawlo maming asi khoi sugai ka hendana asi yauna resa tawwa atri maming thetpa ko bose koina pamjai TV forum thawal ge thabak thoram review tawba madi forum asigi mapangal hena kankhatnabagi matangda forum asigi chairman oiriba deputy commissioner thawal yumnam robitana chair lodura mahaki conference hall da mifama mapangthokre mifam aduda district TV officer Dr Saminda district asida TV laina muthatnaba hanadagi paikhatuna lakliba thorang singi matangda powerpoint piduna wangangki district TV forum ge chairman oiriba deputy commissioner thawal yumnam robitana TV laina asi muthatna bahonabada district asigi mipum khudingmakna saruk yaminabagi tangai fadaba adu fongdoki mifam aduda chief medical officer thawal Dr Wainokop district hospital thawal gi medical superintendent Dr W Ruhini Kumar district TV unit ki coordinator Thongam Steffi Lilong Thawal subdivision ge SDO SDC BDO singsu saruyaki hauzik pau gi marakthana atenba break amatang lominasi amgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Gibe makigano Azab thamo Sige yumse next time tina checksin na laksilaga thamkhrabani ne Dada nang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoya ngam kokadabagi next time tina ngapseli
X-Tech GMT Johar Habading Laptop na Basimani. Zaman technology siya na concrete katok na tinaba matamda kapamul amuk hena angle adli. X-Tech GMT strength is in the way. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break ki matung da taram nokchari makhataba pauda. Mangang Luang Kuman Thangta and Cultural Sindam Sang Uchekon Jubraspali Imphal East ki Taranithoi Shuba Foundation Day ki thoram ngarang Mangjil Development Community Hall da pangthokre thoramatuda angom Sijil Mbichanu Senior Administrative Officer Art and Culture Manipur Director Manipur State Film and Television Institute and Examination Controller MUC TH Binodini Senior Nursing Officer Casualty Rims and National Awardee B Gopiraman Guest Faculty MUC K Sanath Hoiba Sharma Amadi Director Huyen Lalong Manipur Thangta Cultural Association Iril Bungna Mathang Sitna Chief Guest of Honor Amasung President Oina Sarkyaki Thoramadugi Chief Guest ki Warolda Sizilembina Manipur ki martial art asi foreigner singna yamna pamnari maru oina Manipur Cultural University dasu thangta madi pung tamba yamna laknari masina akhoi gi ipaipu singna liduna thambiramba langai asi kayamuk maru oibage haibadu miyamda khanghali asigumba mahai asibu mangdanaba mangang luang kuman thangta and Cultural Association gi Sanatombina Luchingduna Honaba Asimak Yamna Chautok Chaningai ni Haina Fongdoki. Tungda Thoronga Mari Lena Association Asigi Mithoi Mihelakpa Mahiroi Amadi Tongan Balamda Nat Yokatliba Mioi Kaya the Su Ikai Kumnaba Utki. Somebody nursery to class 10 music class art math subject option serious way that starts to the Kunipan Suba State Level Yoga Physics Championship Lakleba April gi tang tara taretagi tara mapan fauba Yai School Police Lenda leba Manipur Dramatic Union MDU gi holda pangthoklakani hairi Championship asida saruk yaningba singna Uripok leba Yoga Physics Institute and Studies Manipur gi Training Center Uripok Yambem Laikai amadi Yai School Police Lenda leba MDU holda leba Training Center dagi ayuki pung manga dagi taruk faugi manungda paulo biu hairi Hauzik loshilakpada maroiba pausing amukana pizari. Lamda thangzagi thoram ngasi lekai da paksana pangthoknakre. Hauzik yoinadi ISTV na sandokchaba Manipuri pau matang surashinjare midek tabire basingbu amukana provizari.